Khongjom Sapam leiba Ibemhal Vishal Academy da Class 6 tamlibi Maheiroi Nupimacha amabu minungsi leitana Hatokkhibagi thoudok adubu Yaningdaba Fongdoktuna ngasi Khongjom Keithel da leiba Community Hall da School asigi Maheiroi Singna Wakat Meepham Chathakhre Maike Adomgi Maivel Kaya Yauna Chathakiba Wakat Meepham Aduda Saru Yakiba Maheiroi Khongjom Nitis Koba Mana Fongdorakpada Khongjom Sapam Sabalaikai da leiba Ibemhal Vishal Academy gi exam thabalakpa Class 6 tamlibi Maheiroi amabu tamtina hattokkhibagi thawangado Maheiroi kunaina akan mamong da kandem tawi thoudok adu da chenaba maraleba myoi adugi mathakta pung kunmari gi manungda matik chaba action lawkhat kadabani Maheiroi Singna thamliba dimanasi athubada thabak onthorak tabat thoklabadi makha taba khongjang kaya changsinggani haina mahangna makha tana phongdokhi Ibemhal Vishal Academy Sapam Khongjom tamlibi koi junior Sapam jenika mahak school exam thabala koi lamira minungsi kana sarhai un passing na jokho thomna baki bisi khamna kibasi koi Maheiroi Singna thawaya chang yang ya janingde maram sina athuba matam na government sina pung kun miyang changbi na pung kun mari phawri mungda miat bu se rak bibiyo